Ahanba di weekly phangba maruiba paung kutang mayam na thamjage tentakna FMR Suspending touraba matungda Ministry of Home Affairs Union Home Ministry gi maikaidigi hard oiba decision khara loroklaba yari right suspension of operation sugi agreement Kuki Insurgent group kungamariga taunaba violation of ground rule da withdraw touraba yari hedi masigi decision asi New Delhi na Thasigi Aroiba Serukta, Lokalabas Yari, Heidi Hensu, Tazanego River Paus no Makatari. Panam Pauxi Maruibi Pauks and Congo Seraga Manipur Top Senel Gimake Gimiam Tamzagi Ahan Mada. Entrepreneurship Kimatang the Satagadaba Faculty Development Program Pangtokre. Entrepreneur Quaidigi Hena Labor Kunai Kadung the Swataroi Rovita. Nasidagi Hauduna Tasiki says at Kungamari Pavunumit Mangani Sumna. Entrepreneurship ki matana sa tagadaba faculty development program mga si Manipur University gi vocational studies and skill developments BSSD department gi training holda hodokre North Eastern Council na sponsor tawduna established develop and manage entrepreneurship development centers and Incubation Center in Northeast Region Educational Institution Haiba Project asi Indian Institute of Entrepreneurship IIE Guwahati na implementing agency oidana MU gi BSSD Department gi Entrepreneurship Development Center and Incubation Center sinduna pangtukiba thoramadu da laingaki Commerce Trade and Industry gi Director Yumnam Robitana athoba mithunglen Imphal East gi Assistant Commissioner Lai Mayum Ritan Akhanaba Mithunglen Amadi MU gi BSSD Department gi HOD Professor TS Puranimana Thoramapu oina sargaki athoiba mithunglen gi warol piraduna Director Yumnam Robitana hai Entrepreneur khwaidi gi hena leiba khunai na kaidonungda sotharoi khunai amagi setmilon fogadana bhonabada entrepreneur singi thaudang sauna lei ngasidagi sathakadoriba faculty training asi matam asiga yamna sunaba mari tangai fadana pangthoktaba yadaba marueba training maklamani training phanglaba faculty singna mahiroi singda takpi tambiduna tungna masak thokpa entrepreneur kaya puthokna ba honabiyo masana masabu thabak piduna senthok leina ba honariba miyoi singbu kaidonungda hanthana yenglidamani madugi mahut makhoidagi loksin biyaba loksin tansinduna entrepreneur ama oige haiba wakhalon chanminasi One livelihood, one family have wakalonda. One livelihood, one family have wakalonda. Lenga sina hagolag liba entrepreneurs sing bupuning tawgatuna lakni. Tabak pangdabana hasing hantan bada asoba mating oidibe entrepreneurship ki lamasibu heno kumang sakshin na balenga sina angama thakta honari. Thaurang asigi manungsa na lenga na hautok liba minister entrepreneurship sponsor scheme amadi center ki prime minister employment generation program ki makhada subsidy yauna piriba Sentang singa sigi kudong saba laudona mipung kudimak sentok lambi lainaba hotnamina saiki Thauram ga mari lainana BSS Department MU gi Assistant Professor Dr. M Amul Kumar na paumi singna phongdokibada maru oina faculty development program asina Imphal East District ki lairiba college amadi institution singi oja singbu loksing piduna motivate ohenduna na singbu entrepreneur ohenana bohona bada thaudang lahonana ba pandamda thauram asi pangthokne ngasi pangthok liba program asigi project asina leba asigi awanongpok state singdagi entrepreneur lising mangarom training pinaba miyeng thamli masidana tana saliba sayesigi manungda manipur gi naha sanirom su mapung phabo entrepreneur ama oinaba training pinaba honagani loinana lakadoriba kumja english ngani ga kunga manga phawda incubation tawduna mapung phana entrepreneur tara khangatuna lupa lakh manga phawgi grant pi thanaba panam thamli ngasi pangthok liba development program asida atop mafam singdagi lakpa satar accountant company secretary yauna scientist sing susar yari maram asina company ama karamna run tawgani account karamna sanagani pothok puthok karamna market thagani haibana singba hiram kyara khanagani numit mangani subna sathagadoriba development program asida tuan faculty member kunthra romna saruk yari amaromdana khulngak singi awat apa singing sindun hena mating pangmigi thabak satasi ojit Mamang saigi me ahum nigi Kuki militant sing na mitay sing da atamna horakiba lana si imaleba ki damak thawai na ponta pikraba bukhaw santipur digi athawba sagol sem loya amadi pangai digi athawba okram sanaton gi imung manungda light minded group LMZ Manipur na mating pangkhibaga loinana laikhidraba athawba sing asigi mafamda awangba thakta ikai khumna bu utkhre hari
LMG Seoul Amanahai, Group Asigi Advisory Board Member KK Wahengbam Lusinguna Sakiba, Nasigi Tengbang Kongset Aduda, Group Asigi Secretary Ojit Surkabam Amadi, Publicity Secretary Rakesh Norem Susaryaki, Loyana, Surendra Ningombam, Kunjesur Maksatabam, Boynau Maibam, Dr. Inauba Moirangtem, PK Hoirangbam, Case Tongamba, Bobo Kundrakum Singba, Member Singsusaryaki. Kongset aduga mari lainana group asigi secretary Ojit Surkhabam na phungdokibada tha tara sujilaklaba Manipur gi lan asina ngasidi mitei kya gi mamal yamna punsi kya noma kangna pikhamnarakli asiguma yamna luraba tanpham asida khulngak li bai khoi gi athauba isil inaw singbu akhoi khudimakna makhoi gi awat apa yengsinduna mateng pangmi thabak hena khumang soksinna ba khonaminasi laikhidraba athauba isil inaw singi lehoriba miyoi singi awabada suklebak miyamna pangbiya ba mateng pangminasi Aikogi Tauna Paraba Tawishing Kulngak Libasi Irei Park Iramdamgi Ngankai Nibani, Makoibu Aikoina, Ikai Kumnaba Hibasi, Irei Park Ikai Kumnabani, Yamna Tamoi Shokli with the Handaki Lana Sida Lake Drava Atawa Isil Ina Oyamba, Yamna Kahen Awaba, Lairava Imungi Masama Sunoidi, Hang Libo Hangdi, Irei Bakan Bibisi, Lairava Sina Karahena Taudang, Yarabara Habisini, Leba Sikan with Equidimak Taudang Yaminasi. Lairaba amadi ina khunbigi khenaba thamdana amato oina aikhoigi ngamkhai saktam amadi mamal yamnaba punsi kanminasi haina miyamda appeal tokhi panba yabadi athawboloya saikun gamari pukhau santipur awang lekai da leiba ranjit amadi angawi anigi masanupa mari gi manung da khwaidi gi ahni athawboloya mamagi hek pokminabi pukhau khabam da leiba yum amada sangjapam lawdun leirakhibani matam supada khulngak tun leirakhiba athawba Loya Ikankangodana, Kuki militants in a Kablakon, Maruna Panbadegi, February, Sasat Tarago Hundura Lakitabani, Aduga Atawa Sanatona, Misa Miam Masanga Toksanaba, Pangai the Labor Manipur Police Training Center, the Sangsinduna, Kulai Pu Hana Sangshiluda, Central Force Nakabakon, Maruna Panbadegi, Lakitabani. Makasa Tarapoina, Kangli Paki Mairagi editorial Miam Tamzaramagi, Langana Lan Manunga Manipur Miam the Oida Wakak, Hibiroidabani. Manipur Kanglup Anigi Lan Tuklibi State Ama Hibadwadi. Kanglup Anigi Lan gi awab saiting asina Manipur Prazamiam Angak Papang Wale. Misimina Kya Tokle, Mui Kya Mapum Kangdana Mankre, Yumkai Lising Mangahena, Maitado Piki Badagi, Lepam Zapam later Duna, Relief Game the Mui Lising Humpugena Awaba Kangdana Lady. Houses to Manipur Miam Supam Nompam Kangdana, Mahiro Sing Lady Nena Tana Tam Ngamdaba Hibadwadi. Maduna Manipur Miyamna Kanglup Anigi Lana Sit Lucinaba Manipur Lenga Amasum India Lenga Anina Lopam Topo Taudanga do Lobio Hajari Adubo Lenga Ana Hiramesigi Matangda Tausada Bagum Laitokpadegi Kanglup Anigi Lana Si Tamapan Hinzilakpa Haibadugi Maramoidi Lan Manungashida Manipur Lenga Ngak Sienbigi Taba do Lokale Ada Lokale State Security Force Lising Ohumlom Koki militants and Nomai Kaptarak Moiriba Singi Mapam Sing the Tajin Kre Haibin Singba Miyamda Lauk Tok to no CM Samang Kanki. Adubangak Sinbiki Tabakti Sapsan and Lokot Pitabadegi, Mioikia Koki militants in Makota Ashibiki Kiata Tahali, Aso Apanangali, Masagi Mayumda, Nena Tana Liba Pangandri, Maduna Manipur Langana, La Lucinana Hona Dabagi, Matakta, Koki Narco theorist and Taktuk Nabiki Tabak Pakapangamdi Habitakli, Asiguma Tabak Wena, Pangtokwa Ngamdaba, Sibu, Pangtui. Tawi Haiduna Miam the Lengana, Yam to in Oidaba Wapum Ka Hajin Basi, Tokpan Apaboigani. Lengak Haiduna Lady Basi, Mikal Gimatamda, Botar Oidiba Miamna, Bot Hadaduna, Miamgi Mihut Oina, Tagat Kraga, Lengak Samlakipani Hivesi Miamgi Mihut Oidibisina Kangigatabani, Madunatana Sakti Piriba Miam Bukari Sulaitana Kanbagum, Lan Manunda, Naksin Bigitabuk Pekali Hiraga, Sapsana Pekat Pangamdaba, Yam Lali. Lega ama isauk sauna leiraga miyamgi punsi lantum amadi law and order ngak pangamdaba haibasi loirabani haibasi lengak loisingna khangpam thui leibak miyamna waraga lengak loisingna ananba phizol setuna ahau athum saraga momon minok tamduna leigedaba nati Manipur Thugaina Vasilibu Kuki Narco theorist si Sapsana Tinaduna Lanasi, my partner Balengana Lokam Topa Taudanga do Lovigadavani, Madunatana Ngaksin Big Tabak Mapung Pana Pekatana, Lengana Pekatli Haiduna, Levak Miam, the Yam Natuina, Aran Wapam Haizinba, Oida Buangang Big Hainaviasi, Lengak Loisina, Tadokuna, Asumba Tabak Pangtonaba, Honabana Kwai Digi Fabu Oigani Havisi, Kangbi Besungani Amaromdana, Urkulda Poppy Pambising Yanta Kiba Wusiam Birena Takat Pafundoraki.
Manipur miyamna thawai yauna amadi puksel singna hotnarabadi Manipurigi mayai kaaba drug marupangna muthatuna afaba khunai ama sema ngamgani haina Chief Minister N Birena social media da thadorakpa post amada hairi CM na makha tana hairibadi lengana satharakliba warondra ki khongjangbu sakoladuna Wongtangkhul region urkhulna ngarang Raudai katamnaw long Lungsang city katamnaw long Ramta katamnaw long amadi Hatha katamnaw longi thongmisingna urkhul district ki Laho village ta park sana tharama poppy pambising yanthatuna manghankibada Chief Minister N Birena thagatpa phongdokladuna social media da thadorakpa post amada wafamsing asi phongdorakibani post asina makha tana hairibadi lamdam asigi naharol singbu mayai kaaba nisadagi kanba ngamnabigi panamda niyamgi wangbada tharama poppy pambising yanthatuna manghankhiba adu thagatningaini Lengana sangsi lagliba war on drug ki khongjang miyam su mapung phana sagat piduna lamdam asi drug free oiba lamdam amu ehelasi hairakli haina pausna makhatari amaromdana miyoema WY ga kona na fari napki kangbu amana ngarang numidang pung 3 minute taraga mangarom taba matamda Imphal gi All Jail Road TG Hair Secondary mamang digi miyoema WY gram satruka kuntraga matuga kona bana phari haidi Haraba miyoy sigi maming basay mayum iyairi say yangkhay gamari apokpa AMD Kararudin kawi Imphal East ki Porompat pangalerak tagini mangonagi mobile phone ani car amaga surikoba tawre WY ga kona na faraba miyoy si mangonagi phangkiba polam singa duga mari lainana Imphal police na case malakotuna makhataba seasonbagi thabak satari haidi amaromda ngaranumidang rims Camp manungda khamduna thamba gari masa ama hurana na bohonaramba miyoy ani amasung Imphal police na fare hadi haraba miyoy ani adudi Thawal district ki Songtham nungai dagi Azizur Rahman chaini fugu humdoi amadi Lilong atawkhong mamang lekai dagi Kiyamudin sai kuntraga mathui kawi hadi makhoi ani dagi gari huran bada sejinaba master ki SOO ani mobile phone ani su recover tawre Case ama register tawraga makhatana thikat pa hore haire henasu pausida su makhatana palakli tentang na amaromdana khulnga pada laikhidraba pukhaw santipurigi athauba sagolsem loya amadi pangai dige thobu okram sanatongi imung anida light monday group LMG manipuna laikhidraba anigi mafamda ikai kumnabu utpaga loinana sana thanaba polamsing laihoriba imungge miyoisingda tengbangkhiba aduga hauzik koina di mayam paus matang se lusinjarage amasung mayam puna anauba update ngaminasi hainasu channel sigi maikei digi myangi mafamda makhatana thamjari